ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯒꯦꯞ ꯂꯩꯔꯤꯉꯩ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯃꯥꯝ ꯑꯁꯤ ꯄꯣꯠ ꯂꯦꯞꯄꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯃꯥꯝꯃꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯄꯤꯛꯂꯤꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ, ꯆꯥ ꯂꯣꯟꯊꯣꯛ ꯂꯣꯟꯁꯤꯟ, ꯃꯤ ꯂꯥꯛꯄꯒꯤ ꯑꯃ ꯊꯕꯛ ꯇꯧꯕꯤꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯏꯃꯥꯅ ꯅꯪꯒꯤ ꯃꯥꯝꯃꯒꯤ ꯄꯣꯠꯀꯤ ꯃꯇꯥꯡꯒꯤ ꯃꯇꯝ ꯈꯔꯗꯤ ꯂꯩꯕꯤꯔꯨ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯥꯝꯃꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯂꯥꯛꯑꯦ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯅ ꯄꯣꯛꯃꯤꯟꯅꯕꯁꯤ ꯃꯥꯝꯃ ꯃꯊꯟ ꯈꯛꯇꯅꯤ꯫ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯃꯥꯒꯤ ꯃꯕꯨꯡ ꯃꯧꯄꯥ ꯄꯣꯛꯃꯤꯟꯅꯗꯕꯗꯗꯤ ꯃꯥꯝꯃ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯨꯒ ꯑꯩꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ, ꯁ꯭ꯀꯨꯜ ꯄꯨꯟꯕ, ꯇꯤꯟꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯩꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯃꯈꯩ ꯂꯩꯕꯅꯤꯅ ꯏꯃꯥꯅ ꯂꯩꯔꯨꯆꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯍꯔꯥꯎ ꯌꯥꯗꯨꯅ ꯂꯥꯛꯏ, ꯕꯣꯠ ꯃꯅꯥ ꯈꯛꯀꯤ ꯃꯇꯝ ꯈꯔ ꯂꯩꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯨꯇꯤ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯕꯨꯗꯤ ꯂꯩꯔꯒ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯒ ꯀꯣꯟ ꯐꯦꯡꯕ, ꯏꯔꯨꯖ ꯃꯥꯏꯊꯖꯕꯒꯤꯅ ꯃꯥꯝꯃ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗꯒꯤ ꯍꯣꯜꯂꯒ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯩ꯫ ꯇꯧꯕꯇꯕꯨ ꯕꯣꯠ ꯃꯅꯥꯛꯀꯤ ꯃꯤ ꯌꯥꯝꯅ ꯄꯨꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯆꯪꯉꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯥꯕꯤ ꯊꯛꯄꯤ, ꯆꯥ ꯂꯣꯟꯕꯤ ꯃꯔꯥꯡ ꯀꯥꯏꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯩꯈꯣꯏ ꯈꯔ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯗꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯦꯂꯥ ꯒꯥꯔꯤ ꯇꯧꯔꯒ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯂꯤ꯫ ꯕꯣꯠ ꯃꯅꯥꯛ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯀꯧꯔꯒ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯃꯤꯟꯅꯩ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥꯁꯤꯡ ꯂꯩꯕꯗꯨꯁꯨ ꯀꯧꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯑꯗ꯭ꯋꯥꯏꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯂꯛꯅꯕ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯠꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯠ ꯃꯅꯥꯛꯀꯤ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥꯗꯤ ꯈꯔ ꯌꯥꯝꯅ ꯄꯨꯜꯂꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕ ꯈꯪꯕꯒꯤ ꯃꯇꯥꯒꯨꯝꯅ ꯁꯪꯗꯨꯅ ꯂꯛꯅꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯏꯃꯥꯟꯅꯕꯤꯁꯤꯡ, ꯃꯈꯣꯏꯒ ꯈꯪꯅ ꯆꯥꯟꯅꯕ, ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯅꯨꯄꯥꯁꯤꯡꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯌꯥꯎꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗ ꯍꯔꯥꯎ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯧꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯎꯕꯒꯤ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤꯅꯣ, ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦꯅ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ꯫ ꯏꯃꯥꯟꯅꯕꯤ ꯈꯣꯏꯅꯁꯨ ꯀꯩꯅꯣ ꯄꯣꯠ ꯂꯦꯞꯄꯤꯕ ꯃꯥꯝ ꯑꯁꯦ ꯁꯤꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯦ, ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ? ꯏꯆꯦꯒꯤ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯗ ꯅꯍꯥꯟꯋꯥꯏ ꯄꯤꯛꯏꯀꯥꯟꯗ ꯎꯈꯤꯕꯗꯒꯤ ꯎꯗꯕꯗꯨꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤꯅ ꯃꯁꯛꯁꯨ ꯗꯃꯥ ꯑꯃ ꯐꯖꯔꯦ, ꯀꯅꯥꯅ ꯈꯪꯒꯅꯤ? ꯑꯗꯨꯅ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡ ꯂꯥꯏꯅ ꯁꯨꯝ ꯆꯨꯝꯅ ꯍꯪꯕꯅꯤꯗ꯫ ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯒ ꯃꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅꯕꯨ ꯍꯥꯏꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯊꯤꯒꯦꯔ ꯐꯖꯒꯦꯔ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ, ꯄꯥꯝꯕ ꯐꯥꯎꯈꯤꯕ ꯑꯗꯨꯗꯤ ꯅꯨꯡꯁꯤꯖꯔꯨꯔꯤꯕ, ꯄꯥꯝꯖꯔꯨꯔꯤꯕ ミꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯛꯇꯅ ꯇꯧꯒꯗꯕꯗꯨ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤꯗꯤ ꯀꯨꯏꯅ ꯆꯪꯒꯗꯕ ꯊꯕꯛ ꯑꯗꯨꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯇꯔꯥꯏꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕు ꯎꯕ ꯃꯇꯝꯗ ꯀꯧꯔꯒ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯍꯜꯂꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯈꯪꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤ, ꯅꯨꯡꯁꯤ, ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯖꯒꯥ ꯁ꯭ꯋꯥꯏꯗ ꯂꯩꯇꯕꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ, ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯑꯩꯁꯨ ꯇꯔꯥꯏꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯍꯪꯉꯤ, ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯅꯤ, ꯃꯁꯛꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏꯅ, ꯐꯁꯨ ꯌꯥꯝꯅ ꯐꯕꯅꯤ, ꯑꯗꯨ ꯅꯪꯅ
ꯄꯥꯝꯕ ꯄꯥꯝꯗꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ, ꯇꯧꯕꯇꯕꯨ ꯅꯪꯅ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯕꯣꯠ ꯃꯅꯥꯛꯀꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯁꯤꯟꯅꯗꯕꯗꯤ ꯌꯥꯗꯦ꯫ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯍꯜꯂꯒ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯜꯂꯛꯏ꯫ ꯃꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯑꯩꯁꯨ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯂꯩꯔꯝꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯕꯗꯒꯤ ꯎꯅꯒꯗꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯒ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯏ꯫ ꯍꯥꯟꯅꯗꯤ ꯆꯨꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯣꯟꯕ ꯈꯛꯇ ꯌꯥꯎꯔꯝꯕꯅꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯒ ꯌꯥꯁꯤꯜꯂꯨꯔꯦ꯫ ꯌꯨꯝꯗ ꯂꯩꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅ ꯇꯧꯒꯦ ꯍꯥꯏꯒꯠꯂꯛꯏ꯫ ꯀꯅꯥꯒꯤ ꯐꯛ ꯍꯣꯟꯕ, ꯀꯣꯔꯐꯨ ꯐꯦꯡꯕ ꯃꯣꯏꯅ ꯑꯌꯥꯝꯕ ꯇꯧꯏ꯫ ꯕꯣꯠ ꯃꯅꯥꯛ ꯑꯣꯏꯕꯅꯤꯅ ꯏꯅꯦ ꯈꯣꯏꯅꯁꯨ ꯂꯩꯔꯤꯕ ꯏꯟꯗꯣꯝꯆꯥꯁꯤꯡꯅꯁꯨ ꯋꯥꯈꯜ ꯂꯥꯟꯅ ꯑꯃꯠꯇ ꯈꯟꯗꯦ꯫ ꯃꯔꯝꯗꯤ ꯕꯣꯠ ꯍꯥꯏꯕꯁꯤꯗꯤ ꯃꯥꯃꯒꯤꯗ ꯂꯩꯕ ꯃꯤ ꯃꯈꯩ ꯂꯣꯏꯅꯃꯛ ꯆꯪꯉꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯆꯥꯊꯣꯛꯄꯤ ꯊꯛꯇꯣꯛꯄꯤ ꯇꯧꯔꯒ ꯂꯥꯛꯄꯁꯨ ꯅꯠꯇꯦ꯫ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤꯅ ꯏꯅꯦꯈꯣꯏ, ꯃꯥꯃꯈꯣꯏ, ꯏꯟꯗꯣꯝꯆꯥꯈꯣꯏꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯕꯣꯠꯀꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯉꯥꯎꯁꯤꯟꯅꯒꯅꯨ, ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯐꯖꯅ ꯇꯧꯔꯒ ꯂꯩꯌꯨ꯫ ꯕꯣꯠ ꯃꯅꯥꯛꯀꯤ ꯊꯕꯛ ꯀꯟꯅ ꯆꯤꯜꯂꯛꯄ ꯇꯟꯖꯥꯅꯤ꯫ ꯊꯕꯛ ꯂꯩꯊꯣꯛꯂꯒ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯒꯅꯨ ꯀꯥꯏꯅꯁꯨ ꯏꯃꯥꯅ ꯉꯥꯡꯉꯝꯂꯤꯕꯣꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ, ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯌꯥꯝ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯕꯣꯠ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯕꯁꯨ ꯃꯥꯃꯅ ꯑꯗꯨꯝ ꯀꯥꯏ꯫ ꯕꯣꯠꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯄꯨꯛꯅꯤꯡꯕꯨꯗꯤ ꯈꯔ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈ꯭ꯔꯤꯕ ꯃꯈꯣꯏꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯨꯕ ꯇꯧꯗꯦ꯫ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯅꯠꯇꯦ, ꯊꯑꯣꯏꯅ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯌꯥꯁꯤꯟꯅꯕ ꯈꯛꯇꯅꯤꯅ ꯑꯩꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯟꯗꯕꯤꯗ ꯄꯨꯛꯅꯤꯡꯁꯦ ꯏꯌꯥꯡ ꯌꯥꯡꯉꯤ꯫ ꯕꯣꯠ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯌꯥꯎꯁꯪ ꯃꯇꯝ ꯌꯧꯔꯛꯄꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯩꯁꯥ ꯈꯥꯏꯕ ꯆꯠꯄ ꯍꯧꯅꯔꯦ꯫ ꯁꯣꯝꯗꯅ ꯏꯅꯦꯅꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯊꯧꯖꯤꯜꯂꯒ ꯇꯧꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯁꯣꯝꯗ ꯅꯪꯅ ꯕꯣꯠꯀꯤ ꯋꯥꯅ ꯆꯦꯟꯈꯩ ꯆꯦꯜꯂꯝꯂꯦ, ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅ ꯏꯅꯦꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯊꯥꯕꯜ ꯆꯣꯡꯅꯤꯡꯕ ꯀꯧꯕꯅꯤꯅ ꯍꯣꯏ ꯏꯅꯦ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯑꯃꯨꯛꯀ ꯂꯥꯛꯈꯤ꯫ ꯃꯃꯥꯡꯗ ꯕꯣꯠ ꯂꯣꯏꯕꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯕꯁꯨ, ꯕꯣꯠ ꯂꯣꯏꯈꯤꯕꯒ ꯆꯠꯈꯤꯕꯗꯒꯤ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ, ꯍꯟꯗꯛꯇꯤ ꯊꯥꯕꯜꯅꯤꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯂꯥꯛꯄ ꯑꯁꯤꯗꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯌꯥꯔꯛꯄꯩ ꯅꯤꯡꯗꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯊꯥꯕꯜ ꯆꯣꯡꯂꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯉꯣꯟꯗꯁꯨ ꯄꯥꯏꯔꯛꯏ, ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ꯫ ꯑꯩꯅ ꯏꯅꯦꯈꯣꯏ, ꯃꯥꯃꯈꯣꯏ ꯃꯌꯥꯝ ꯂꯩ, ꯀꯣꯟꯅ ꯂꯩꯔꯣ, ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈꯤ, ꯍꯥꯏꯕꯕꯨ ꯍꯥꯞ ꯊꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯂꯩꯊꯣꯛꯂꯒ ꯁꯥꯟꯅꯕꯤꯕ ꯑꯗꯨ ꯁꯨꯝ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯑꯑꯣꯏ ꯇꯥꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯐꯥꯒꯤꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯌꯨꯝ ꯃꯥꯅ ꯂꯣꯏꯅ ꯈꯪꯈꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯨꯝꯕ ꯂꯥꯛꯏ꯫ ꯑꯩ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯇꯠꯇꯅ ꯍꯥꯏ꯫ ꯎꯅꯕ ꯂꯥꯛꯄꯗꯁꯨ ꯑꯌꯥꯝꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯂꯥꯛꯂꯕꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯪꯈ꯭ꯔꯒ ꯆꯤꯡꯅꯒꯅꯤ, ꯅꯪꯁꯨ ꯐꯨꯕꯤꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯑꯣꯏꯕꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯎꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯨꯄꯥꯁꯤꯡ ꯑꯌꯥꯝꯕꯅꯗꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯛꯇ ꯂꯧꯕꯒꯤ ꯇꯟꯖꯥ ꯐꯪꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯠꯇꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯒ ꯆꯠꯈꯤꯅꯤ ꯍꯥꯏꯕ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯅꯨꯄꯤꯁꯤꯡꯅ ꯂꯣꯏꯅ ꯌꯥꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯄꯪꯕ, ꯄꯪꯊꯕ, ꯇꯨꯡꯗ ꯊꯣꯛꯂꯛꯀꯅꯤ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕ ꯈꯪꯁꯤꯟꯅꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯃꯥ ꯏꯄꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯤꯕ, ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯅ ꯍꯦꯟꯅ ꯂꯨꯝꯂꯤꯕꯅꯤ꯫ ꯏꯃꯥ ꯏꯄꯥꯅ ꯊꯤꯅ ꯐꯨꯕ, ꯆꯩꯕ, ꯉꯥꯡꯕ ꯇꯧꯕꯗ ꯉꯥꯏꯍꯥꯛ ꯀꯞꯂꯒ ꯑꯗꯨꯃꯛ ꯇꯣꯛꯈꯤ꯫ ꯏꯃꯥ ꯄꯥꯕ ꯍꯥꯏꯅ ꯀꯧꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ
ꯈꯖꯤꯛꯇꯪ ꯉꯥꯡꯂꯛꯄꯗ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯕ ꯃꯈꯩ ꯀꯞꯄ ꯉꯝꯂꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯗꯕꯨ ꯅꯤꯡꯁꯤꯡꯅ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯊꯥꯖꯕ ꯊꯝꯅꯁꯤ, ꯅꯪꯒꯤ ꯅꯁꯥ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯤꯁꯨ ꯌꯥꯔꯣꯏ? ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯄꯥꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯥꯔꯤꯕ ꯑꯁꯤ꯫ ꯃꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯦ, ꯑꯩꯗꯤ ꯃꯉꯣꯟꯗ ꯂꯩꯔꯗꯕꯅꯤ, ꯃꯥ ꯅꯠꯇꯕ ꯑꯇꯩ ꯀꯅꯥꯁꯨ ꯀꯣꯏꯗꯦ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯖꯠ ꯁꯟꯃꯥꯟ ꯑꯗꯨꯕꯨ ꯄꯤꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯅꯨꯄꯥꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒꯨꯝꯅ ꯅꯨꯄꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯈꯟꯕꯤꯔꯒꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯠꯇꯕ ꯀꯥ ꯍꯦꯟꯕ ꯃꯔꯤ ꯊꯝꯅꯈ꯭ꯔꯕꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯄꯥꯅ ꯅꯨꯄꯤꯕꯨ ꯍꯦꯛ ꯍꯦꯛ ꯃꯤꯔꯥꯏꯔꯒ ꯊꯜꯂꯝꯒꯗꯧꯔꯤꯕꯅꯣ? ꯆꯍꯤ 5-6 ꯅꯨꯡꯁꯤꯅꯔꯕꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯁꯤꯟꯅꯗ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕ? ꯀꯨꯏꯅ ꯅꯨꯡꯁꯤꯅꯗ꯭ꯔꯕꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯡ ꯑꯁꯤ ꯂꯧꯈ꯭ꯔꯕꯗꯤ ꯈꯨꯗꯛꯇ ꯇꯣꯡꯅꯁꯤ ꯍꯥꯏꯕꯒꯤꯁꯨ ꯕꯦꯔꯥ ꯂꯩꯇꯕ ꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯑꯁꯤꯅꯅꯤ ꯉꯁꯤ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯂꯩꯈꯥ ꯇꯥꯔꯤꯕ ꯑꯃꯗꯤ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯂꯤꯕꯁꯤꯡ ꯑꯁꯤ꯫ ꯃꯥꯁꯨ ꯑꯩ ꯂꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥꯗ ꯑꯌꯥꯝꯕ ꯂꯥꯛꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯀꯥꯜ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯈꯥꯝꯂꯒ ꯑꯩꯅ ꯆꯠꯂꯒ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯅꯞꯂꯒ ꯃꯤ ꯎꯗꯕ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯂꯩꯔꯛ ꯑꯃꯗ ꯍꯦꯛꯇ ꯇꯣꯏꯅ ꯎꯅꯩ꯫ ꯃꯤ ꯆꯠꯅꯗꯕ ꯂꯩꯔꯛ ꯑꯣꯏꯕꯅ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯏ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯎꯅꯔꯛꯄꯗꯒꯤ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤꯁꯨ ꯊꯝꯅꯈꯤ꯫ ꯏꯕꯥꯅꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇ꯭ꯔꯤ, ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯒꯤ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯥꯖꯕ ꯄꯨꯝꯕ ꯊꯝꯅꯈꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯒꯨꯟ ꯑꯁꯤ ꯍꯟꯊꯔꯛꯄꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯄꯥꯎꯕꯨꯗꯤ ꯑꯗꯨꯝ ꯐꯥꯎꯅꯩ ꯍꯥꯏꯕꯕꯨ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯁꯤ ꯈꯔ ꯋꯥꯠꯂꯛꯄ ꯃꯥꯜꯂꯤ꯫ ꯅꯨꯡꯁꯤꯔꯝꯕꯁꯨ ꯌꯥꯏ, ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯕꯨ ꯆꯟꯈ꯭ꯔꯕꯗꯤ ꯋꯥꯈꯜ ꯑꯁꯤ ꯖꯥꯠ ꯈꯟꯖꯤꯜꯂꯒ ꯏꯁꯥ ꯏꯊꯟꯈꯇ ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯇ꯭ꯔꯕꯁꯨ ꯏꯕꯥꯅꯤ ꯐꯣꯟꯗ ꯄꯥꯎꯗꯤ ꯑꯗꯨꯃꯛ ꯐꯥꯎꯅꯔꯤ꯫ ꯏꯕꯥꯅꯤꯅ ꯇꯣꯏꯅ ꯎꯅꯈ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯕ ꯑꯃꯠꯇꯁꯨ ꯍꯧꯅꯗ꯭ꯔꯤꯕ ꯃꯇꯝ ꯑꯣꯏꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯨ ꯂꯣꯏꯅ ꯀꯥꯕ ꯍꯧꯅꯔꯦ꯫ ꯏꯕꯥꯅꯤꯁꯨ ꯀ꯭ꯂꯥꯁ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯋꯥ ꯀꯟꯅ ꯍꯥꯏꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯟꯅꯩ ꯑꯗꯨꯒ ꯑꯦꯛꯖꯥꯝꯒꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯒ ꯑꯩꯗꯤ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈ꯭ꯔꯕꯅꯤꯅ ꯏꯁꯥ ꯏꯊꯟ ꯈꯛꯇꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ, ꯆꯔꯥꯡꯅꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯍꯧꯖꯤꯛ ꯆꯦꯜꯂꯁꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ, ꯑꯉꯥꯡ ꯑꯣꯏꯕꯅ꯫ ꯑꯩꯒꯤ ꯏꯊꯛꯇ ꯏꯆꯦ ꯏꯕꯨꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯥꯟꯊꯣꯛꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯅ ꯆꯦꯜꯂꯕꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯀꯣꯏꯅꯕ ꯍꯧꯔꯛꯄꯒ ꯃꯊꯥ ꯁꯥꯕꯁꯤ ꯌꯥꯝꯅ ꯋꯥꯏ꯫ ꯏꯪꯅ ꯇꯞꯅ ꯈꯟꯊꯔꯝꯂꯒ ꯀꯣꯏꯅꯔꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯊꯟ ꯈꯛꯇ ꯈꯜꯂꯨꯔꯒ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ꯫ ꯍꯥꯟꯅꯗꯤ ꯃꯥꯅ ꯑꯩꯕꯨ ꯍꯧꯗꯨꯅ ꯀꯣꯏꯕ ꯆꯠꯁꯤ, ꯎꯅꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯑꯣꯏꯅ ꯃꯥꯕꯨ ꯀꯧꯊꯣꯛꯂꯦ꯫ ꯃꯥꯗꯤ ꯇꯣꯏꯅ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯕ ꯋꯥꯠꯂꯛꯄꯗꯒꯤ ꯐꯣꯟꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯑꯣꯟꯅꯩ꯫ ꯃꯥꯁꯨ ꯆꯤꯡꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯏꯕꯥꯅꯤ ꯐꯣꯟ ꯑꯣꯟꯅꯔꯒ ꯑꯩꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯍꯌꯦꯡꯗꯤ ꯂꯧ ꯌꯩꯒꯗꯕꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯒꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ताई। इबानीदी सोमदा फोन ओनरगा लेबनीना माना अइंगोंदा हाइरई अइगी फोन अदुदा मागी ममानबा अदुगी मिंगदो हाइरक्लगा सेव तौबनी मंगोंदा फोन अमता तौ अदुगा कॉन्फ्रेंस पिरउ हाइदुना अइंगोंदा हाइरई ममानबगी ममिंग अदु अहुम मरी थोकना यावरंबदगी अइनसु मंगोंदा हंगी फोन नंबर सिंग असे अमता सुमानदे अदुगा मिंगदी लोइना चप मानै करंबदा तौ हाइबनो हाइदुना हंगी मरी मक माना लोइना पाइबनी नंगना तौनिंगबा अमा हेक्तदा तौ हाइदुना माना हाइरक्पदगी अइसु मरी अदुगी मनुंगदगी अइना अपांबा अमा खल्लगा तौसिली अमुर अनिरक तौरबा मतुंगदा फोन अदु पाइरक्ते मासु मखोइगी ममाना कौरे हाइबदगी चटखी फोन अदु थमनाख्रबनीना अइसु अहानबा तौबा नंबर अदु चतबदगी अइसु नंबर मरी सुबनीना
ꯁꯤꯜꯂꯒ ꯇꯧꯔꯦ꯫ ꯄꯥꯎꯗꯨꯃꯇꯪꯗꯤ ꯑꯩꯁꯨ ꯍꯥꯏꯕꯤꯈ꯭ꯔꯒꯦ, ꯅꯝꯕꯔꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯎꯔꯒ ꯂꯩꯕꯅꯤꯅ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯅꯝꯕꯔ 4 ꯑꯗꯨꯗꯒꯤ ꯑꯆꯠꯄ ꯀꯔꯝꯕꯅꯣ ꯌꯦꯡꯉꯒꯦ ꯈꯜꯂꯒ ꯁꯤꯟꯗꯨꯅ ꯇꯧꯏ꯫ ꯑꯅꯤꯁꯨꯕꯒꯤ ꯇꯧꯕ ꯅꯝꯕꯔ ꯑꯗꯨꯗꯤ ꯔꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯁꯠ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯄꯥꯏꯔꯛꯄꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯐꯣꯟ ꯑꯗꯨ ꯑꯣꯟꯅꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯍꯜꯂꯣ, ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯤ, ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯁꯨꯃꯥꯏꯅ ꯃꯤꯡ ꯊꯥꯕ ꯑꯁꯤꯗ ꯐꯣꯟ ꯇꯧ, ꯃꯣꯏꯒꯤ ꯍꯌꯦꯡ ꯂꯧꯖꯩꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯧꯖꯩꯕ ꯂꯥꯛꯅꯕꯒꯤ ꯄꯥꯎ ꯍꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯪ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨꯗ ꯇꯧꯔꯒ ꯑꯃꯨꯛꯇ ꯍꯥꯏꯕꯤꯈꯣ" ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯩꯅ ꯄꯪꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯪꯉꯤ꯫ ꯑꯩꯈꯣꯏ ꯐꯣꯟ ꯑꯣꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯣꯏꯒꯤꯁꯨ ꯑꯣꯟꯅꯔꯝꯅꯤ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯎꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯃꯥꯅ ꯍꯪꯉꯛꯂꯤꯕ ꯀꯣꯏꯁꯟ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗꯕꯗꯒꯤ ꯑꯩꯅ ꯀꯩꯅꯣ ꯀ꯭ꯂꯥꯁ ꯍꯪꯉꯛꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯃꯣꯏꯗ ꯈꯔ ꯆꯤꯡꯅꯕꯕꯨꯗꯤ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒ "ꯑꯩ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯀꯥꯔꯤ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯪꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯅꯠꯇꯦ, ꯃꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩ꯫ ꯏꯆꯦ, ꯌꯥꯔꯒꯗꯤ ꯏꯆꯦꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯖꯤꯟꯕꯤꯌꯨ꯫ ꯑꯩꯒꯤꯁꯨ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕꯅꯤꯅ ꯑꯩꯉꯣꯟda ꯌꯥꯝꯅ ꯋꯥ ꯊꯣꯛꯑꯦ꯫ ꯎꯅꯕ ꯃꯇꯝꯗꯁꯨ ꯑꯩꯉꯣꯟda ꯌꯥꯝꯅ ꯉꯥꯡꯉꯤ, ꯐꯨ ꯆꯩꯕꯁꯨ ꯇꯧꯔꯦ꯫ ꯂꯝꯕꯤ ꯂꯝꯈꯥꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯊꯠꯇꯨꯅ ꯑꯩꯉꯣꯟda ꯀꯣꯏꯏꯟ ꯏꯟꯅꯩ, ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯄ ꯑꯗꯣ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯦꯡꯅꯕ ꯌꯥꯎꯕꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯌꯥꯔꯒꯗꯤ ꯏꯆꯦꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯕꯅꯗꯤ ꯏꯁꯥꯁꯦ ꯈꯝꯊꯦꯡꯉꯤ꯫ ꯄꯨꯛꯅꯤꯡꯗ ꯁꯥꯎꯖꯔꯕꯁꯨ ꯃꯉꯣꯟꯗ ꯀꯔꯝꯅ ꯇꯥꯏꯅꯔꯨꯒꯅꯤ? ꯑꯩꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯔꯥꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ, "ꯍꯣꯏ, ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯄ ꯃꯃꯤꯠꯁꯨ ꯌꯥꯝꯅ ꯌꯥꯝꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯒ ꯀꯣꯏꯅꯔꯤꯕ ꯑꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯔꯦꯞꯄ ꯊꯝꯕ ꯅꯠꯇꯦ꯫ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯔꯝꯒꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯃꯥꯒ ꯀꯣꯏꯅꯕ ꯇꯣꯛꯅꯔꯒꯦ꯫ ꯃꯃꯤꯠ ꯌꯥꯝꯂꯕꯗꯤ ꯃꯥ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯂꯩꯖꯔꯁꯅꯨ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯐꯣꯟꯗꯣ ꯊꯝꯃꯤ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯇꯧꯁꯤꯜꯂꯤ꯫ ꯄꯨꯔꯛ ꯑꯅꯤꯔꯛꯇꯤ ꯃꯥꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏ꯫ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯈꯨꯝꯐꯝ ꯈꯪꯗꯕꯒꯤ ꯏꯌꯥ ꯇꯧꯔꯒ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯅꯤ, ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯟꯅ ꯂꯥꯎꯈꯠꯂꯒ ꯁꯨꯝꯅ ꯍꯥꯏ, "ꯅꯃꯥꯟꯅꯕꯗꯣ ꯐꯣꯟ ꯄꯥꯏꯗꯕ꯭ꯔꯣ? ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯣ? ꯅꯪꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯍꯥꯞꯂꯒ ꯁꯥꯟꯅꯔꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯇꯛꯈꯠꯂꯤ꯫ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯃꯥꯁꯨ ꯀꯩꯅꯣ ꯃꯥꯅ ꯊꯣꯛꯄ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯀꯧꯕꯅꯤꯅ ꯑꯔꯣꯏꯕꯤ ꯊꯥꯈꯩ ꯉꯥꯡꯊꯠꯂꯦ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯔꯝꯈꯤꯔꯣꯏ ꯑꯩꯅ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯃꯉꯣꯟꯗ ꯉꯥꯡꯕ ꯑꯗꯣ꯫ "ꯅꯍꯥꯟ ꯃꯈꯩ ꯅꯪꯁꯦ ꯌꯥꯝꯅ ꯇꯞꯄ, ꯏꯪ ꯇꯞꯄ ꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏꯅ" ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯑꯐ ꯐꯠꯇ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯃꯈꯩ ꯉꯥꯡꯂꯤꯕ ꯑꯗꯣ꯫ ꯁꯥꯎꯅꯤꯡꯒꯦ ꯁꯥꯎ, ꯁꯥꯎꯅꯤꯡꯗ꯭ꯔꯒꯦ ꯇꯣꯛꯑꯣ꯫ ꯑꯗꯨꯛ ꯌꯥꯝꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯔꯝꯒꯅꯤ꯫ ꯅꯪꯒꯤ ꯐꯣꯟ ꯑꯁꯤꯗ ꯅꯃꯥꯟꯅꯕꯒꯤ ꯃꯃꯤꯡꯗ ꯁꯦꯞ ꯇꯧꯔꯤꯕ 3 ꯁꯨꯔꯤꯕꯁꯤꯡ ꯑꯁꯦ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯤ ꯂꯣꯏꯅ ꯑꯣꯏꯔꯝꯒꯅꯤ"꯫ ꯄꯦꯟꯅ ꯉꯥꯡꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅꯁꯨ ꯀꯞꯆꯩ, ꯑꯗꯨꯒ ꯀꯤꯁꯨ ꯌꯥꯝꯅ ꯀꯤ, ꯄꯥꯈꯠꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯣꯛꯅꯁꯦ ꯍꯥꯏꯔꯛꯂꯕꯗꯤ ꯃꯥꯡꯒꯗꯧꯔꯤꯕꯁꯦ ꯑꯩ ꯏꯊꯟ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯃꯔꯝꯗꯤ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ, ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯐꯥꯔꯤꯕ ꯑꯁꯤ ꯅꯨꯄꯤ 2-3 ꯁꯨꯔꯦ꯫ ꯑꯩꯅ ꯑꯗꯨꯝ ꯃꯥꯏ ꯉꯥꯛꯇꯨꯅ ꯑꯩ ꯏꯁꯥꯒꯤ ꯏꯖꯠ ꯄꯨꯝꯕ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯐꯥꯊꯗꯨꯅ ꯑꯩꯁꯨ ꯃꯥꯅ ꯇꯧꯕꯗ ꯌꯥꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯔꯤ ꯍꯦꯛꯇ ꯊꯝꯅꯔꯨꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯏꯊꯟ ꯈꯛꯇ ꯍꯧꯖꯤꯛ ꯈꯛꯇ ꯌꯥꯝꯅ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯐꯣꯟ ꯑꯣꯟꯅꯕꯅꯤ ꯍꯥꯏꯅ ꯑꯣꯟꯅꯔꯒ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯁꯤꯟꯇꯣꯛꯅꯕ ꯃꯇꯝꯗ ꯑꯩꯅ ꯄꯥꯏꯔꯤꯉꯩꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯄꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫
ꯑꯗꯨꯒꯤꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯊꯤꯅ ꯈꯟꯅꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯈꯤꯕꯗꯒꯤ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯣꯏ ꯇꯧꯔꯛꯇꯕꯣꯏ ꯇꯧꯏ, ꯑꯗꯨꯒ ꯑꯩ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯄꯥꯝꯗ꯭ꯔꯦ, ꯅꯪꯒꯤ ꯐꯣꯟꯁꯦ ꯑꯣꯟꯅꯔꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯄꯥꯏꯖꯔꯒ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯏ꯫ ꯍꯣꯏ, ꯐꯣꯟ ꯑꯣꯟꯅꯔꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯦ, ꯑꯗꯨꯒ ꯃꯣꯏꯒꯤꯁꯨ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯏ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯃꯥꯟꯅꯕꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯑꯩꯅ ꯊꯣꯛꯏ꯫ ꯏꯃꯥꯟꯅꯕꯤ ꯃꯈꯩꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯕꯅꯤꯅ ꯂꯥꯛꯏꯉꯩꯁꯤꯗ ꯅꯪ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯕ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩ ꯎꯅꯕ ꯑꯁꯤꯗ ꯃꯉꯣꯟꯗ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ, ꯈꯟꯁꯨ ꯈꯟꯗꯦ꯫ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯔꯁꯅꯨ, ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯊꯟ ꯈꯛꯇ ꯈꯟꯖꯩ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯍꯥꯏ, ꯚꯥꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ, ꯑꯗꯨꯒ ꯅꯪꯅ ꯀꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯖꯥꯏ ꯅꯥꯝꯃ ꯐꯥꯎꯕ ꯌꯧꯗꯦ꯫ ꯃꯥꯒꯤ ꯁꯨꯝꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯒ ꯀꯣꯏꯕ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯣꯏ꯫ ꯑꯩꯈꯣꯏꯅꯒ ꯀꯣꯏꯕ ꯐꯪꯂꯕꯗꯤ ꯅꯍꯥꯟꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯊꯝꯂꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯃꯈꯣꯏ ꯃꯁꯦꯟ ꯄ꯭ꯂꯥꯟ ꯁꯤꯟꯅꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯒ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯃꯈꯣꯏꯅ ꯍꯦꯛ ꯉꯥꯡꯂꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯊꯥꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤꯅ꯫ ꯅꯨꯃꯤꯠꯁꯨ ꯐꯅ ꯌꯥꯝꯅ ꯇꯥꯁꯤꯜꯂꯛꯂꯤ, ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯅꯝꯅ ꯇꯧꯕꯗꯒꯤ ꯏꯕꯥꯅꯤ ꯆꯦꯜꯂꯤ꯫ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯨꯏ꯫ ꯆꯦꯟꯕ ꯅꯨꯃꯤꯠ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ಮಾಗಿ ನುಪಿ ಅದು ಮಾಗಿ ಒಯ್ಬ ಫಂಗ್ಲನಿ ಖಲ್ಲುಬದ ಯಾಮ್ನ ಹರಾꯎನರಿಬ ngꯛꯇꯅꯤ ಅದುಗ ಮಾದಿ ಐಬು ಊರಗ ಯಾಮ್ನ ಖುಯ್ದೌ ಸಾವಗꯠಪಸು ಮಾಲಿ ಅದುಗ ಪಂಫುದ ಪುಯಿ ಐನುಸು ಖಲ್ಲಿ ಐ ಕರಿನುಂಗಿ ಮಾಗಿ ಮತುಂಗ್ ಇಲ್ಲಗ ಲಾಕ್ಪನೋ ಮಂಗೊಂದ ಲೈಟ್ರಬಸು ಐ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯆꯦꯟꯖꯔꯕꯁꯨ ꯑꯩꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯖꯔꯕꯁꯨ ꯃꯉꯣꯟꯗꯗꯤ ꯑꯩ ꯂꯨꯍꯣꯡꯂꯔꯣꯏꯒꯦ ꯈꯜꯂꯤ꯫ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ, ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯊꯤꯜꯂꯛꯏ꯫ ꯃꯣꯏꯔꯣꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯈꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯑꯩ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯒꯅꯤ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯤꯒꯅꯨ, ꯑꯩ ꯃꯉꯣꯟꯗ ꯌꯨꯝ パンꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯥꯏ꯫ ꯏꯃꯥꯅꯁꯨ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯅꯁꯥ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯔꯒ ꯉꯔꯥꯡ ꯈꯛꯇ ꯆꯦꯜꯂꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯟꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯕꯨ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯃꯛ ꯌꯥꯅꯕ ꯉꯥꯡꯅꯈ꯭ꯔꯦ꯫ ꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅꯁꯨ ꯌꯩꯊꯣꯛꯇ꯭ꯔꯦ꯫ ꯍꯦꯜꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯧꯔꯒ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃꯇꯝ ꯂꯦꯞꯂꯕ ꯑꯁꯤꯐꯥꯎꯕꯗ ꯃꯥ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯖꯤꯛꯐꯥꯎꯕ ꯍꯟꯗꯦ꯫ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥ ꯅꯨꯄꯤ ꯀꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯏꯃꯥꯈꯣꯏꯅ ꯃꯣꯏꯔꯣꯝꯗ ꯄꯥꯎ ꯐꯥꯎꯔꯣ, ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯍꯪꯉꯨꯗꯅ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯏ꯫ ꯑꯗꯨꯁꯨ ꯄꯥꯏꯔꯛꯄꯒꯨꯝ ꯄꯥꯏꯔꯛꯇꯕꯒꯨꯝ ꯏꯃꯥꯈꯣꯏꯗꯗꯤ ꯑꯩꯅ ꯏꯀꯥꯏꯖꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯥꯜꯂꯤ, ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯄꯥꯏꯔꯛꯂꯒꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥꯈꯣꯏꯒ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯤꯁꯜꯂꯝꯃꯤ꯫ ꯇꯧꯕꯕꯨꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯖꯕꯅ ꯍꯦꯟꯅ ꯋꯥꯗꯨ ꯃꯦꯟ ꯇꯥꯒꯅꯤ ꯍꯥꯏꯕꯕꯨ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝ-ꯄꯥꯝꯗ ꯑꯩꯒꯤ ꯑꯄꯥꯝ-ꯄꯥꯝꯗꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯁꯨ ꯑꯃꯠꯇ ꯍꯥꯏꯕ ꯐꯪꯗꯦ꯫ ꯗꯟꯗꯤꯒꯤ ꯇꯥꯏꯞꯇ ꯃꯁꯥꯅ ꯌꯥꯗꯕꯤꯗ ꯐꯥꯔꯒ ꯂꯨꯍꯣꯡꯕꯒꯨꯝꯗꯅ ꯅꯨꯄꯤ ꯑꯩꯅ ꯆꯥꯎꯒꯗꯕꯗꯨ ꯃꯥꯅ ꯑꯣꯏꯅ ꯆꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯒ ꯂꯨꯍꯣꯡꯕꯕꯨꯗꯤ ꯅꯝꯗꯅ ꯍꯣꯡꯒꯗꯣꯔꯦ, ꯑꯗꯨ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯨꯒꯅꯨ ꯍꯥꯏꯗꯨꯅ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯃꯗꯤ ꯇꯠꯇꯅ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯒꯅꯤ? ꯀꯔꯝꯕ ꯋꯥꯈꯜꯗ, ꯀꯔꯝꯕ ꯑꯁꯥꯗꯅꯣ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯂꯩꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯒꯗꯧꯔꯤꯕ ꯑꯁꯤ? ꯑꯗꯨꯕꯨ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯅꯨꯄꯥꯗ ꯏꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯕꯅꯤꯅ ꯑꯗꯨꯒꯤ ꯏꯖꯠ ꯑꯗꯨ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯂꯒꯦ, ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯜꯂꯛꯂꯒ ꯂꯩꯔꯁꯨ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ
ꯑꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯆꯞ ꯆꯥꯅ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯏꯕꯥꯅꯤ ꯇꯨꯝꯃꯤꯟꯅꯗꯦ꯫ ꯊꯑꯣꯏꯅꯗꯨꯝ ꯑꯩꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯗꯤ ꯅꯪ ꯅꯌꯨꯝꯗ ꯂꯩꯍꯧꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯤꯕ꯭ꯔꯥ ꯑꯩ ꯁꯤꯕ꯭ꯔꯥ ꯑꯃ ꯇꯧꯒꯅꯤ꯫ ꯑꯩꯗꯤ ꯅꯪꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯁꯨꯡꯉꯝꯃꯣꯏ꯫ ꯅꯪ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯅꯁꯥꯅ ꯏꯀꯥꯏꯕ ꯈꯪꯂꯒ ꯃꯉꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯍꯧꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯥꯠꯇꯣꯛꯂꯒ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯃꯛꯅ ꯍꯥꯏ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯕꯨ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯍꯔꯥꯎꯅ ꯂꯩꯒꯅꯤ? ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯀꯪꯈꯤꯗꯦ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯑꯩ ꯀꯞꯇꯨꯅ ꯈꯥꯡꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯈꯤꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝꯅ ꯇꯧꯏ ꯍꯥꯏꯔꯕꯗꯤ ꯏꯃꯥꯈꯣꯏꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩ ꯏꯊꯟꯈꯇ ꯈꯥꯡꯕ ꯌꯥꯕ ꯃꯈꯩ, ꯉꯝꯂꯤꯕ ꯃꯈꯩ ꯈꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯥꯗꯦ꯫ ꯀꯥꯗ ꯇꯨꯝꯕ ꯆꯪꯉꯛꯂꯤꯕ ꯑꯁꯤꯁꯨ ꯗꯟꯗꯤꯅꯤ ꯃꯥꯅ ꯆꯪꯉꯛꯂꯤꯕꯁꯦ꯫ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯃꯦꯁꯦꯖ ꯊꯥꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯄꯥꯔꯒ ꯃꯊꯟꯈꯇ ꯃꯣꯃꯣꯟ ꯅꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯚꯣꯏꯁ ꯃꯦꯁꯦꯖ ꯀꯌꯥ ꯑꯃꯁꯨ ꯇꯞꯅ ꯊꯥꯅꯩ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯐꯃꯨꯡ ꯇꯣꯉꯥꯟꯅ ꯇꯨꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯏ, ꯈꯪꯉꯤ꯫ ꯃꯉꯣꯟꯗꯗꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗꯅ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯅꯣꯡꯃꯒꯤ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯌꯨꯝꯗ ꯂꯩꯔꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛꯂꯦ꯫ ꯅꯨꯄꯤꯅ ꯐꯅ ꯌꯥꯝꯅ ꯅꯧꯗꯨꯅ ꯃꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯕꯁꯨ ꯅꯨꯄꯥ ꯃꯈꯣꯏꯅ ꯌꯦꯡꯅꯤꯡꯗ꯭ꯔꯕꯗꯤ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯕ ꯌꯥꯠꯅꯗꯦ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ꯫ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯒꯤ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯩꯒꯤꯗꯤ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯨꯕꯗ ꯏꯁꯥ ꯏꯊꯟꯈꯇ ꯅꯣꯡꯃꯇ ꯐꯥꯎꯕ ꯄꯤ ꯀꯪꯈꯤꯗꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯉꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯝꯈ꯭ꯔꯤꯕ, ꯍꯩꯖꯤꯡ ꯅꯨꯃꯤꯠꯇ ꯅꯝꯈ꯭ꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯤꯔꯛꯏ꯫ ꯃꯤꯒꯤꯗꯤ ꯀꯔꯤꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯃꯇꯩ ꯃꯅꯥꯎ ꯐꯃꯨꯡꯗ ꯐꯝꯃꯤꯟꯅꯔꯒ ꯐꯣꯇꯣ ꯌꯦꯡꯃꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯐꯣꯇꯣ ꯌꯦꯡꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕꯤꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯐꯣꯇꯣ ꯌꯦꯡꯂꯒ ꯀꯩꯗꯧꯒꯗꯕꯅꯣ? ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯑꯩ ꯏꯊꯟ ꯈꯛꯇꯅꯤ ꯏꯁꯥꯅ ꯌꯥꯅ ꯍꯣꯡꯂꯤꯕ, ꯃꯥꯗꯤ ꯃꯁꯥꯅ ꯌꯥꯗꯕ ꯃꯤꯇꯣꯞꯅꯤ, ꯑꯋꯥꯏꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯆꯣꯞꯇꯅꯕꯒꯤꯗꯃꯛꯇ ꯋꯥꯏꯔꯒ ꯊꯝꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯊꯟ ꯈꯛꯇꯅ ꯄꯦꯟꯗꯕꯤꯗ ꯆꯩꯖꯩ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯌꯥꯎꯔꯒ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯛꯄꯅꯤ ꯍꯥꯏꯕ ꯑꯣꯏꯔꯕꯣꯏꯗꯤ ꯑꯩꯁꯨ ꯏꯆꯥꯒꯤ ꯈꯜꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯒ ꯏꯆꯥꯒꯤꯗꯃꯛꯇ ꯍꯤꯡꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ 5 ꯐꯥꯎ ꯐꯥꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅꯗꯤ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯩꯉꯣꯟꯗ ꯈꯛꯇ ꯅꯠꯇꯦ, ꯑꯅꯧꯕ ꯊꯕꯛꯁꯨ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ, ꯊꯧꯔꯤ ꯌꯥꯟꯕꯗꯒꯤ ꯁꯤꯔꯝꯂꯦ ꯍꯥꯏꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕ, ꯈꯪꯂꯤꯕ, ꯎꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯩ ꯍꯥꯠꯇꯣꯛꯂꯒ ꯏꯁꯥ ꯏꯊꯟꯇꯅ ꯁꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯨ ꯖꯥꯠ ꯈꯜꯂꯤ꯫ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡ 5ꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯌꯨꯝꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯆꯞ ꯆꯥꯅ ꯈꯜꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ, ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯄꯤꯗꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩꯅ ꯐꯪꯒꯗꯧꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯋꯥꯈꯜꯁꯤ ꯃꯑꯣꯡ ꯈꯜꯂꯤ꯫ ꯖꯥꯠ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯍꯌꯦꯡ 5ꯅꯤ ꯆꯥꯛꯀꯧꯕ ꯆꯠꯄ ꯑꯁꯤꯗ ꯌꯨꯝꯗ ꯂꯩꯍꯧꯔꯒꯦ, ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯥꯎꯕ ꯃꯈ꯭ꯌꯥꯠ ꯆꯤꯛꯇꯨꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯑꯩꯉꯣꯟꯗ
ꯅꯌꯨꯝꯗ ꯍꯣꯔꯦꯟ ꯂꯩꯍꯧꯒꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯄ ꯃꯈꯩ ꯉꯥꯡꯉꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯦ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯐꯥꯎꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯏꯄꯥꯝꯗ ꯆꯠꯇꯣꯔꯕꯅꯤ ꯈꯟꯕꯗꯒꯤ ꯑꯩꯁꯨ ꯊꯃꯣꯏ ꯑꯁꯤ ꯈꯥꯡꯖꯤꯜꯂꯒ ꯀꯞꯇꯕ ꯃꯈꯩ ꯊꯃꯣꯏ ꯀꯟꯁꯤꯜꯂꯒ ꯂꯥꯛꯏ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯃꯣꯏꯗ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯈꯜꯂꯨꯔꯒ ꯗꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝꯅ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯆꯩ꯫ ꯏꯃꯥꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯀꯨꯏꯅ ꯎꯗꯕꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯩ ꯁꯤꯗ꯭ꯔꯤꯉꯩꯗ ꯏꯃꯥ ꯏꯄꯥ ꯎꯅꯕ ꯐꯪꯍꯧꯔꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ, ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯈꯔꯗꯤ ꯆꯠꯇ꯭ꯔꯤ꯫ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯏꯃꯥꯗ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯇꯗꯤ ꯍꯥꯏꯔꯒꯦ ꯈꯟꯕꯗꯒꯤ ꯑꯩꯅ ꯏꯃꯥ, ꯑꯩ ꯆꯠꯂꯔꯣꯏꯒꯦ, ꯃꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯂꯩꯕ ꯌꯥꯝꯅ ꯋꯥꯒꯅꯤ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯖꯩ꯫ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯑꯃꯠꯇ ꯆꯤꯊꯗꯅ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯇꯧꯍꯩꯗꯦ ꯏꯕꯦꯝꯃ, ꯀꯔꯥꯏꯗꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯥꯛꯂꯒ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯤ ꯐꯖꯕ ꯋꯥꯐꯝꯁꯨ ꯅꯠꯇꯦ, ꯁꯔꯥꯁꯜꯂꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯣ, ꯅꯪ ꯏꯃꯥꯈꯣꯏ ꯅꯣꯡꯃ ꯂꯥꯛꯂꯒ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯐꯖꯅ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏ꯫ ꯑꯩꯅꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯏꯃꯥ, ꯉꯁꯤ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯅ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯅꯪ ꯎꯕ ꯐꯪꯕ ꯅꯨꯃꯤꯠ ꯑꯣꯏꯒꯦꯔꯥ? ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯊꯥꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯤ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯆꯠꯄ ꯉꯝꯂꯣꯏ, ꯀꯤꯖꯒꯅꯤ꯫ ꯑꯩꯅ ꯉꯁꯤ ꯆꯠꯈ꯭ꯔꯒ ꯁꯤꯅ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯍꯤꯡꯂꯤꯉꯩꯗ ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯍꯧ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯥꯏ꯫ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯊꯪ ꯑꯗꯨꯝ ꯍꯥꯏꯅꯕꯗꯒꯤ ꯑꯩ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯗꯨ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯏ꯫ ꯏꯆꯝ ꯆꯝꯅ ꯂꯥꯛꯂꯒ ꯆꯠꯂꯔꯣꯏ ꯍꯥꯏꯕꯗꯤ ꯐꯩ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯅꯤꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯏ꯫ ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯨ ꯂꯣꯠꯂꯔꯣꯏꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯕꯣꯔ ꯑꯗꯨꯗꯤ ꯆꯠꯈꯤꯕꯅ ꯍꯥꯟꯕꯅ, ꯃꯥꯒꯤ ꯃꯆꯤꯟ ꯇꯥꯕ ꯐꯪꯗꯕꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯉꯁꯤꯒꯤꯗꯤ ꯍꯟꯅꯈ꯭ꯔꯁꯤ, ꯅꯣꯡꯃ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ, ꯍꯌꯦꯡ ꯂꯥꯛꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤ꯫ ꯏꯃꯥꯈꯣꯏꯅ ꯀꯔꯤꯒꯤ ꯍꯌꯦꯡ ꯂꯥꯛꯀꯗꯕꯅꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯂꯥꯛꯎ, ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝꯅꯤ, ꯇꯔꯥꯏ ꯈꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯔꯣꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯧꯗꯨꯅ ꯋꯥ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯅꯥꯄꯜ ꯑꯗꯨ ꯍꯟꯗ꯭ꯔꯤ꯫ ꯑꯩ ꯅꯨꯡꯁꯤꯗꯦ, ꯂꯧꯕ ꯉꯝꯂꯣꯏ꯫ ꯂꯨꯍꯣꯡꯕ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯞꯄꯟꯕ ꯈꯛꯇꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯁꯥꯎꯗꯨꯅ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯍꯥꯠꯇꯣꯛꯂꯒꯦ, ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯈ 5-10 ꯄꯤꯔꯒꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯌꯥꯒꯗ꯭ꯔꯥ? ꯏꯆꯟꯅꯨꯄꯤ ꯑꯁꯤꯁꯨ ꯂꯨꯍꯣꯡꯂꯨꯔꯦ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯨꯁꯨ ꯐꯪꯂꯕ, ꯑꯗꯨꯒ ꯃꯉꯥꯅꯤ ꯅꯨꯃꯤꯠꯇ ꯃꯄꯥꯝꯗ ꯂꯩꯍꯧꯏ ꯍꯥꯏꯔꯕꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯪꯁꯤ ꯁꯤꯕ, ꯏꯆꯟꯅꯨꯄꯤꯁꯨ ꯁꯤꯕ, ꯃꯥꯁꯨ ꯁꯤꯕ, ꯄꯨꯟꯅ ꯑꯣꯏꯅ ꯁꯤꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯈꯣꯏꯁꯨ ꯈꯪꯂꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯩꯖꯤꯟꯅꯕ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯗꯨ꯫ ꯋꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯗ꯭ꯔꯤꯉꯩꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯡꯕ ꯌꯥꯗꯕꯅ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯎꯟꯄꯣꯠꯁꯤꯡ ꯑꯗꯨꯁꯨ ꯂꯧꯔꯤ꯫ ꯑꯎꯟꯄꯣꯠ ꯂꯧꯕ ꯆꯠꯄ ꯑꯗꯨꯁꯨ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯑꯃ ꯂꯩꯕꯅ ꯄꯨꯂꯤꯁ ꯄꯨꯔꯒ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯛꯄ ꯉꯝꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯧꯕ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯑꯩꯒꯤ ꯏꯖꯠꯇꯕꯤꯁꯨ ꯄꯩꯁꯥ ꯈꯔ ꯂꯧꯔꯒ ꯋꯥ ꯑꯗꯨ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯄꯥꯟꯗ꯭ꯔꯕꯁꯨ ꯌꯥꯏ, ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯤꯕ ꯄꯨꯟꯁꯤ ꯍꯤꯡꯍꯧꯔꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯄꯦꯟꯊꯣꯛꯏ꯫ ꯂꯨꯍꯣꯡꯂꯨꯔꯕꯁꯨ ꯍꯜꯂꯛꯂꯒ ꯂꯩꯕ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯔꯤ꯫ ꯑꯩ ꯏꯊꯟ ꯈꯛꯇ ꯅꯠꯇꯦ, ꯑꯩ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ, ꯏꯃꯥ ꯏꯄꯥꯗ ꯌꯦꯠꯇꯅꯕ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯒ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯖꯩ꯫ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯇꯧꯔꯤꯕ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤꯅ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯕু ꯃꯤꯔꯥꯏꯕꯤꯔꯛꯄ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ꯫ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯀꯅꯤ,
ꯃꯤꯔꯥꯏꯕꯤꯔꯛꯀꯅꯤ, ꯃꯥꯕꯨ ꯂꯧꯕꯤꯔꯣꯏ ꯍꯥꯏꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯟꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯁꯤꯡꯅ ꯌꯥꯗꯕꯁꯨ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯔꯤꯕ ꯑꯁꯤ꯫ ꯃꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯣꯏꯅ ꯆꯪꯁꯤ ꯁꯤꯔꯦ꯫ ꯃꯅꯨꯡꯗ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯏꯕꯥꯅꯤ ꯈꯛꯇ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤ ꯅꯠꯇꯅ ꯑꯇꯩ ꯃꯔꯝ ꯑꯃꯒꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥ ꯏꯊꯟ ꯈꯛꯇ ꯍꯧꯖꯤꯛ ꯈꯛꯇ ꯚꯥꯞ ꯇꯥꯖꯩ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯅꯨꯄꯥꯕꯨ ꯁꯤꯊꯔꯒ ꯅꯨꯄꯤꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯝꯕꯒꯤ ꯃꯔꯝ ꯅꯠꯆꯗꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯂꯧꯕꯤꯔꯒꯦ ꯈꯟꯗꯅ ꯃꯤꯔꯥꯏꯕꯤꯔꯛꯄ ꯑꯁꯤꯗꯒꯤ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯎꯠꯆꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫